Manipurgi Leingak ki mahaimasing tambagi structure thugairiba asi privatization da lakhaningbagira. Manipurgi maheiroi ayamba private school singda tamli adubu Leingak ki mahaitampham sang singda tamliba asi maheiroi natabra. Masina taklibadi Manipur si muthatnaba hotnabani haina MSF na lawi. Masina mirol kaya amadi chahi masing khangdana maninglomda hanhalli. Haukiba English ani kunmathoi da high school dagi higher secondary da onba haukraba higher secondary taramapan gi manungda MSF na aikoi larik ningthina tamsi hairiba academic campaign asigi sarukama oina haukiba June gi tang kunthra dagi hauraga yengsin khongchat chatkiba higher secondary sing adudi Wangkai higher secondary Srivan higher secondary Haingang higher secondary Eastern Ideal higher secondary Yumnam Huidrom higher secondary Wabagai higher secondary Lalit Mandop higher secondary Sekmai Kumbi higher secondary Khongampat higher secondary Praza higher secondary Oinam higher secondary ni Loinana ngasi maksu kwakta higher secondary Kumbi higher secondary madi hauzik lairiba Thanga higher secondary da yengsin khongchat ama chatli academic session hauramdaba school sing ngasisu MSF na thengnajare hairiba Thanga higher secondary school da oza laitabana maramoiraga class makha tana chathaba ngamdana maheiroi sing suti thadoklamle graduate teacher manga khakna kamdauna class 9 amadi class 10 yauba high school amadi higher secondary ama chalaigadawribano Oza engage to bahaiba si school gi oza sing nabu natraga laikai club sing nabu oirabasu natraga laikai gi miyamna khaigatnaduna hotnariba asi private school onthok haningbaira natraga laingaki mahaitampham sang sing asi muthatnaba hotnarabra haibagi chingnaba leire taseng na muthatnaba hotnabiba oirabadi miyamda sinabiraga lanai school oina onthok hanbiro leibakamagi yanglen saru oirakadoriba mafam asi mahaitampham sang asidagini Leingaki mahaitampham sang singda tamliba maheiroi sing ayambana senmitlonda sotharaba laikai adugi natraga miyam adugi tampham amakhakni matik chaba oza sing pidabana maram oiraga maheiroi sing adubu mahaigi mangal fangdraba matamda laibak adu mutnaba leingakna sinle haiba asi mayek sengle maram asina leingak pairibasing amadi education department gi maru oiba pubiribasingna hairiba school sing asida mathou taba paikhatpham thokpa thabak thouramsing athubada paikhatlu nattrabadi tonganba makhal makha kayagi KHONGJANG maheiroi singga khutsamnaduna MSF na changsinlaklagani haina fongdorakli hairiba higher secondary trampan asigi mathou taba paikhatpham thokpa thabak sing athuba matamda paikhatrabadi MSF na maheiroi singa loinana athuba matamda KHONGJANG changsinlaklagani haina MSF ki maikei ahama makta print amadi electronic media gi chinaw singbu MSF ki maikei kai khanu chari asi pawdon jagadar ba haki ming haidamra bikanta khanganba general secretary MSF Manipur Leingaki mahimasing tambagi kangonda structure thugairibasi privatization da la haningbagirA haiba wahangsi MSF na Leingaki mafumda thamjari masina taklibadi Manipur sing muthanna honarabra haibasi MSF na lumna lawje Leingak Manipur gi maheiroi ayamba ngasi mak private school da ayamba tamli masida lemhauba kharana Leingaki maheiroi sing da tamli Leingaki maheiroi sing da tamliba maheiroi sing asi maheiroi nattrabra haiba wahangsi MSF na amuka hana Leingaki makai da thamjari masina maram oiraga miron kaya amadi chahi masing khangdana maningomda halali hokiba 2021 da high school dagi higher secondary onba haukraba higher secondary trampani manungda MSF ki akhoi leng thinatam si hairiba academic campaign asigi makhada koi yengsin khongchat chatki hairiba yengsin khongchat asida sakiba school sing adudi Wangkai higher secondary Srivan higher secondary Haingang higher secondary Yumnam Huidrom higher secondary Eastern Ideal higher secondary Wabagai higher secondary Lalit Mandop higher secondary Sekmai Kumbi higher secondary Khongampat higher secondary Praza higher secondary Oinam higher secondary singasi sasaki ngasi maksu Kokta higher secondary Kumbi higher secondary amadi huzik laizariba Thanga higher secondary asibusu yengsinjaba lakchabani ngasigi yengsan khongchat asida school ani amadi hairiba kokta higher secondary amadi Kumbi higher secondary school ani si ngasi phawba academic section amata horamdana school chalairamba thengnajaraki amadi huzik lairiba Thanga higher secondary gi oina huzik higher secondary upgrade tawraba matungda satra sing asibu takpi tambinaba oza matik chana leitabana maram oraga school thong lonsanduna satra sing suti thadokpa MSF na thengnajaraki hairiba higher secondary all aba school Kokta higher secondary da graduate teacher manga khaklai hui graduate teacher manga asi khakna higher secondary amadi high school asibu chalaiba ngamdagadra haiba wahangsi MSF na Leingaki makai da amuka hana thamjari oza engage tawbo haibasi school dugi oza sing natraga laikai dugi club organizers sing natraga laikai dugi miyamna
paikhatnaduna honaribasi lengaki maheiroi asi lanai maheiroi oina onthokningbagira nattragana haiba lengaki maheiroi asi muthanaba honarabra haina MSM na lengaki mekeda amuka hana hangjari tasengna muthatkadabo oiragadi lekai dugi miyam da sinabira kanda hairiba maheiroi adu lanai maheiroi oina onthoanbira kanda maheiroi asibu mangdana hona halu haina MSM na haijari levak amagi yangen saru oirakadoriba mafam asi mahitampham sang asibuni hairiba lengaki mahitampham sang asida tamliba maheiroi ayamba semilonda sotharaba lekai dugi natraga miyam dugi mahitampham sang amakhakni matik sabo oza pidabana maram oirakanda hairiba maheiroi asida tamliba maheiroi asida matik saba mahigi mangan phangdabana maram oirakanda leba asibu muthatnaba lengang sille habasi MSM na lumna logjai maram asina Leingak paibiribasing amadi education department da maru oiba thou pubiribasinggi mafamda hairiba higher secondary trampan asigi mathou taba paikhatpham thokpa thabak sing athuba matamda paikhattrabadi MSM na maheiroi singga loinana athuba matamda khongjang changsinlaklagani haina MSP maikede amuka hana thamjari thagatchai